mayam pumnamakpu tinmirungdagi manina khurumjari ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯆꯅꯝ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯃꯅꯤ ꯑꯗꯨꯕꯨ ꯆꯅꯝꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯣꯏꯅ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃꯅꯗꯤ ꯆꯅꯝ ꯌꯥꯎꯕ ꯏꯁꯤꯡ ꯍꯥꯏꯕꯗꯤ ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯑꯁꯦ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯝ ꯌꯥꯎꯕ ꯏꯁꯤꯡ ꯑꯁꯤ ꯊꯛꯄꯅ ꯁꯛꯆꯨꯗ ꯈꯛꯇ ꯅꯠꯇꯅ ꯍꯛꯆꯥꯡ ꯐꯍꯟꯕꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯂꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯀꯔꯝꯅ ꯆꯅꯝ ꯌꯥꯎꯕ ꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯄꯨꯖꯔꯛꯂꯤ ꯅꯝꯕꯔ 1 ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯆꯅꯝ ꯌꯥꯎꯕ ꯏꯁꯤꯡ ꯑꯁꯦ ꯁꯤꯖꯤꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤꯕꯨ ꯃꯁꯥ ꯐꯅ ꯊꯝꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯚꯦ ꯑꯃꯗ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯆꯅꯝ ꯑꯁꯤꯅ ꯁꯤꯗꯤꯑꯣꯃꯣꯅꯥꯁ ꯑꯦꯔꯤꯖꯤꯅꯣꯁꯥ ꯀꯧꯕ ꯃꯍꯤꯛ ꯑꯃ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯃꯍꯤꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯔꯤꯕ ꯃꯍꯤꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛꯇ ꯆꯪꯂꯛꯇꯨꯅ ꯀꯤꯗꯅꯤꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯅꯥꯕ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯗ ꯆꯅꯝ ꯃꯔꯨ 2-3 ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯆꯅꯝ ꯌꯥꯎꯕ ꯏꯁꯤꯡ ꯊꯛꯄꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯅꯝꯕꯔ 2 ꯗꯥꯏꯕꯦꯇꯤꯁ ꯀ꯭ꯋꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯁꯔꯆ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡꯕ ꯆꯅꯝ ꯍꯥꯏꯕꯗꯤ ꯔꯣ ꯒꯥꯔꯂꯤꯛ ꯑꯁꯦ ꯆꯥꯕꯅ ꯑꯩꯈꯣꯏꯒꯤ ꯏꯗ ꯌꯥꯎꯔꯤꯕ ꯆꯤꯅꯤꯒꯤ ꯁꯔꯨꯛ ꯑꯁꯦ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯍꯨꯝꯁꯨꯕꯗ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯕꯤꯄꯤ ꯋꯥꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯤ ꯁꯨꯄꯥ ꯑꯔꯣꯔꯥ ꯀꯧꯕ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯇꯤꯛ ꯍꯦꯜꯊ ꯀꯣꯆ ꯑꯃꯗꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯏꯗ ꯌꯥꯎꯔꯤꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯡ ꯑꯃꯗ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯣꯛꯁꯐꯣꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩ ꯃꯗꯨꯗꯤ ꯆꯅꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏꯕꯗꯤ LDL ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯂꯣ ꯗꯦꯟꯁꯤꯇꯤ ꯂꯤꯄꯤꯗꯀꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 10 15 ꯐꯥꯎꯕ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯅꯝꯕꯔ 4 ꯁꯔꯨꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯑꯃꯁꯨꯡ ꯖꯣꯏꯟꯠ ꯄꯦꯟ ꯍꯥꯏꯕꯗꯤ ꯇꯥꯡ ꯆꯤꯛꯄ ꯑꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯔꯨꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯃꯈꯜ ꯑꯃꯅꯤ BMC ꯃꯁꯀꯨꯂꯣꯁ꯭ꯀꯦꯂꯦꯇꯜ ꯗꯤꯁꯑꯣꯔꯗꯔꯒꯤ ꯖꯔꯅꯦꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯜꯍꯧ ꯆꯅꯝ ꯑꯃꯁꯨꯡ ꯂꯤꯛꯀꯤ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯆꯥꯕꯅ ꯑꯣꯁꯇꯤꯑꯣꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯈꯜ ꯀꯌꯥꯒꯤ ꯁꯔꯨꯒꯤ ꯑꯣꯏꯕ ꯑꯅꯥꯕꯁꯤꯡ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯅꯝ ꯌꯥꯎꯕ ꯏꯁꯤꯡ ꯊꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯁꯇ꯭ꯔꯣꯖꯦꯟꯒꯤ ꯆꯥꯡ ꯑꯁꯤ ꯐꯖꯅ ꯊꯝꯕ ꯉꯝꯃꯤ ꯏꯁꯇ꯭ꯔꯣꯖꯦꯟ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯍꯟꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ ꯅꯝꯕꯔ 5 ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯍꯨꯃꯥꯡ ꯇꯥꯅ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯣꯔꯠꯁꯃꯦꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯑꯁꯦ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯑꯃ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯣꯛꯊꯍꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯃꯤꯅꯥ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯔꯤꯕ ꯃꯇꯝꯗ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯈꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯒꯥꯔꯂꯤꯛ ꯋꯥꯇꯔꯕꯨ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯑꯃ ꯑꯣꯏꯅ ꯄꯤꯊꯛꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯍꯟꯊꯍꯟꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯈꯨꯗꯤꯡꯒꯤ ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯊꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝ ꯑꯁꯦ ꯃꯊꯧ ꯐꯖꯅ ꯇꯧꯍꯜꯂꯤ ꯐ꯭ꯔꯦꯟꯁꯀꯤ ꯔꯤꯁꯔꯆ ꯇꯧꯕ ꯅꯤꯄꯥ ꯑꯃꯅ ꯊꯦꯡꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯝꯗ ꯌꯥꯎꯔꯤꯕ ꯁꯜꯐꯔꯒꯤ ꯁꯔꯨꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯃꯅ ꯅꯣꯏꯊꯣꯛꯅꯕ ꯏꯟꯐ꯭ꯂꯥꯃꯦꯁꯟ ꯊꯣꯛꯄ ꯑꯗꯣ ꯉꯝꯍꯟꯗꯦ ꯍꯥꯏꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯍꯦꯟꯕ ꯐꯦꯠ ꯀꯌా ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯀꯟꯕ ꯉꯝꯂꯤ ꯍꯛꯆꯥꯡꯕꯨ ꯁꯦꯡꯂꯕꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯊꯣꯛꯏ ꯍꯥꯏꯕꯗꯨꯅꯤ ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯊꯛꯄꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ ꯆꯅꯝꯗ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯎꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯎꯔꯤꯡ ꯊꯨꯡꯕꯒꯤ ꯆꯥꯡ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯎꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯜꯂꯤꯕ ꯑꯣꯛꯁꯤꯗꯦꯇꯤꯚ ꯁ꯭ꯇ꯭ꯔꯦꯁ ꯀꯌꯥ ꯑꯁꯦ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯁꯛꯆꯨ ꯊꯣꯛꯅ ꯅꯍꯥ ꯑꯣꯏꯅ ꯂꯩꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ 2006ꯗ ꯇꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯦꯗꯤꯁꯤꯟꯅ ꯆꯠꯊꯈꯤꯕ ꯔꯤꯁꯔꯆ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ
ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯅꯝ ꯆꯥꯕ ꯑꯁꯤꯅ ꯗꯤꯃꯦꯟꯁꯤꯌꯥ ꯑꯃꯗꯤ ꯑꯜꯖꯥꯏꯃꯔ ꯗꯤꯖꯤꯁꯅꯆꯤꯡꯕ ꯑꯅꯥꯕꯁꯤꯡ ꯅꯥꯍꯜꯂꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯗꯤꯇꯣꯛꯁ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯒꯥꯔꯂꯤꯛ ꯋꯥꯇꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯟ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯅ ꯊꯝꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯕ ꯉꯝꯍꯜꯂꯤ꯫